ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯇ꯭ꯔꯥꯟꯁꯐꯥꯔ ꯑꯃꯗꯤ ꯂꯥꯃꯩꯅ ꯀꯣꯏꯁꯤꯜꯂꯛꯂꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯔꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇ꯭ꯔꯥꯟꯁꯐꯥꯔ꯫ ꯑꯣꯖꯥ ꯇꯣꯝꯕ ꯃꯩꯇꯩ ꯆꯤꯡꯅꯨꯡ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯥꯔ ꯇꯧꯕꯤꯔꯦ꯫ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯦꯛ ꯇꯦꯛ ꯑꯣꯖꯥ ꯑꯣꯏꯖꯕꯅꯤ꯫ ꯇꯣꯂꯣꯞꯁꯨ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯗꯨꯅ ꯐꯪꯕꯅꯤ꯫ ꯂꯥꯏꯔꯕꯅꯁꯨ ꯄꯠ ꯇꯠꯂꯤ꯫ ꯑꯗꯨꯅꯕꯨ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ BA ꯃꯥꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯠꯇꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯥꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ BA ꯁꯦꯀꯦꯟ ꯏꯌꯥꯔꯗ ꯄꯥꯁ ꯇꯧꯈꯤꯕ ꯊꯣꯏꯕꯅ ꯁꯪꯒ ꯄꯪꯒ ꯋꯥꯅꯣꯝ ꯇꯨꯅꯣꯝ ꯇꯧꯗꯨꯅ ꯀ꯭ꯂꯥꯁ 1 ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤ꯫ ꯐꯨꯔꯥ ꯗꯂꯥꯟ ꯖꯤꯞ ꯀꯥꯔ ꯈꯣꯡꯅꯦꯠꯅꯔꯤ꯫ ꯍꯟꯇꯛꯀꯤ ꯇꯣꯝꯕ ꯃꯩꯇꯩꯒꯤ ꯇ꯭ꯔꯥꯟꯁꯐꯥꯔ ꯑꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯅꯈꯤ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯟꯇ꯭ꯔꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅꯩ꯫ ꯃꯐꯝꯗꯨꯁꯨ ꯆꯤꯡ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯃꯦꯡꯂꯣꯡꯗꯒꯤ ꯍꯣꯡ ꯂꯝꯕꯤꯗ ꯑꯃꯨꯛ ꯄꯨꯡ 5-6ꯀꯤ ꯂꯝ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯆꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯍꯥꯏ꯫ ꯃꯥꯕꯨ ꯃꯟꯇ꯭ꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯥꯔ ꯇꯧꯕꯤꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯝꯗꯝꯗꯨꯒꯤ ꯆꯍꯤ 35 ꯆꯨꯞꯅ ꯚꯣꯠ ꯀꯥꯔꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯂꯕ MLA ꯆꯥꯎꯊꯣꯏꯗ ꯚꯣꯠ ꯈꯛ ꯄꯤꯔꯛꯇꯕꯗꯒꯤꯅꯤ꯫ ꯍꯟꯗꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯒꯤ ꯐꯣꯜꯗ ꯁꯝꯅꯥꯗ ꯂꯤꯠꯇꯨꯅ ꯀꯥꯍꯧꯔꯕ ꯃꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯚꯣꯠꯀꯤ ꯇꯦꯛꯅꯤꯛ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤꯅꯆꯤꯡꯕꯒꯤ ꯄꯣꯁꯇꯦꯜ ꯕꯦꯂꯣꯠ ꯈꯨꯠꯆꯥꯕꯤ ꯄꯣꯂꯤꯡ ꯀꯥꯎꯟꯇꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯀꯥꯔꯛꯄ ꯆꯥꯎꯊꯣꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯌꯦꯠꯀꯤ ꯑꯣꯏꯒꯤ ꯄꯥꯝꯕꯣꯝ ꯑꯣꯏꯕꯤꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯨꯕ ꯉꯧꯕ ꯑꯆꯧ ꯄꯤꯁꯛ ꯄꯨꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯏꯅꯥꯎꯁꯤꯡ, ꯍꯟꯗꯛꯇꯤ ꯁꯅꯥꯗ ꯂꯤꯠꯇꯨꯅ ꯀꯥꯍꯧꯕꯅꯤꯗꯣ꯫ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯆꯍꯤ 35 ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯌꯥꯏꯐꯅꯕꯇ ꯍꯣꯠꯅꯔꯛꯏ꯫ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯔꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄꯗꯒꯤ ꯃꯤꯅ ꯃꯃꯤꯡ ꯇꯥꯕꯤꯔꯝꯗ꯭ꯔꯕ ꯈꯪꯕꯤꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯦꯗꯣ꯫ ꯈꯨꯡꯒꯪꯒꯤ ꯂꯩꯔꯛ ꯈꯨꯗꯤꯡ ꯀꯣꯏꯔꯥꯁ ꯂꯣꯠ, ꯃꯗꯨꯗ ꯕꯤꯖꯤꯂꯤ ꯊꯥꯡꯃꯩ ꯄꯔꯦꯡ ꯄꯔꯦꯡ, ꯂꯩꯔꯛꯀꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯇꯣꯇꯤꯒꯤ ꯏꯁꯤꯡꯅ ꯋꯥ ꯑꯆꯧꯕ ꯀꯥꯡꯖꯩꯕꯨꯡ, ꯑꯆꯧꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ, ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯂꯣꯏꯁꯪ 1-2, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯂꯝꯗ꯭ꯔꯕ ꯈꯨꯡꯒꯪꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯤꯛꯄ ꯆꯥꯎꯕ ꯑꯃ ꯍꯥꯏꯕ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯃꯔꯣꯟ ꯑꯩꯅ ꯇꯥꯝ 3ꯔꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗ ꯄꯥꯟꯗꯝꯗꯨ ꯐꯪꯈꯤ꯫ ꯉꯁꯤꯗꯤ ꯌꯨꯝ ꯈꯨꯗꯤꯡꯗ ꯃꯤ 2 ꯊꯕꯛ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯗꯕ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯟꯗꯛꯇꯤ꯫ ꯃꯥꯒꯤ ꯕꯥꯁꯟ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯃꯅꯤ ꯃꯍꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯖꯔꯛꯏ, ꯁꯥꯍꯦꯕꯄꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯊꯣꯏꯗꯣꯛꯇ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯗꯨ ꯐꯥꯎ ꯍꯤꯡꯒꯠꯍꯟꯖꯔꯒ ꯁꯥꯍꯦꯕꯇ ꯑꯣꯏꯅ ꯚꯣꯠ ꯄꯤꯍꯟꯖꯈꯤꯕꯅꯤ꯫ ꯆꯍꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯗꯗꯤ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯩꯈꯣꯏꯅ ꯀꯠꯆꯔꯤꯕ ꯄ꯭ꯔꯁꯥꯗꯤ ꯐꯪꯂꯝꯒꯗ꯭ꯔꯥ ꯐꯪꯂꯝꯂꯣꯏꯗ꯭ꯔꯥ ꯈꯪꯖꯗ꯭ꯔꯦ꯫ ꯁꯥꯍꯦꯕꯀꯤ ꯚꯣꯠꯇꯗꯤ ꯃꯈꯣꯏ ꯉꯝꯅ ꯆꯩꯈꯠ ꯂꯥꯛꯇꯨꯅ ꯇꯁꯦꯡ ꯚꯣꯠ ꯊꯥꯗꯕꯤꯔꯝꯕꯒꯤ ꯈꯨꯗꯝ ꯃꯔꯀꯥ ꯇꯤꯛ ꯇꯧꯗꯨꯅ ꯍꯦꯛꯇ ꯃꯔꯩꯔꯝꯕꯅꯤ꯫ ꯁꯥꯍꯦꯕꯄꯨ ꯌꯥꯗꯕ ꯈꯨꯡꯒꯪꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯈꯟꯖꯩꯗꯣ ꯑꯩꯈꯣꯏꯗꯤ꯫ ꯆꯥꯎꯊꯣꯏꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯅꯤꯒꯤ ꯕꯥꯁꯟꯗꯨ 100 ꯆꯨꯝꯂꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯃꯨꯛꯇꯥ ꯆꯥꯎꯕꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯔꯥꯎꯕ ꯃꯃꯤꯠꯇꯨ ꯇꯣꯡꯂꯞ ꯎꯏꯊꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯚꯣꯠꯇꯨꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯦꯂꯩ ꯃꯆꯥꯒꯤ ꯏꯃꯨꯡꯗꯨ ꯀꯥꯎꯕ ꯈꯛ ꯇꯧꯕꯤꯒꯅꯨ꯫ ꯃꯦꯂꯩ ꯃꯆꯥꯗꯨ ꯑꯩꯒ ꯀꯥꯕꯛ 3 ꯂꯩꯅꯁꯤꯜꯂꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯚꯣꯠ 5ꯗ ꯄꯨꯟꯅ ꯂꯧꯍꯧꯕꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ꯫
Madugi hagdakta noma nini natai madu mapamna leirubani. Makoi mangana usi nathoklamaba aikoi tokle adumak. Makoi imungsidi migi hainabi party do sengjakhraba. Chakthoi su mangak nomladuna kumlai. Iyambagi wafamdusu ehak khangjinjare. Maramdi mana dakaribasi sumnagi bot ahungkak henduna kakhibani. Makoi mayangi wadu taruba tungda naha oyiba chakthogidamagta siba kidana bot kudingda apang thongna kanna uchakhiba mi kaya phunna chainaba makok thugaiba ngamba kangsa muba mayamna mabu kangsaga manai lauduna kaunabani. Kangsa mubuna mamit mana punglang langna puk hogotladuna sangduna haire mayamna thabakti yam tawbiri haibabu kumthabadi yamna watlida. Aina kungangsida khwaidai yaningdaba imung ama lei. Mahak mapunsida taibungoda khak bot piraktri. Koilas tharaba lambi thongi nungaiba mai isingi khudong chabadi masu aikhoisu chap manana phangminnari. Loinana sarkargi thabaksi tawri mahak. Kanano kungangsida ngasisu aduguma misak hinglibra mayamna jau hangjilakhi. Chauthoina mubada sangtik yenglaga pisum suktokladuna hanglai misaktu kanano. Kanabu oigani taibungo Toma Maitei. Toma Maitei. Transfer order phangba ahingdu Toma Maitei tumma chaba yade. Uyungum tumin chap lepi. Thabak mataduga tolok mataduga tawrokliba transfer mataduga asum khalluraga mahak noktaba ngamsilaktre. Tumin leirambadagi pak makhol hauna nokthorei. Madubu taraga magi nupi ngangbi leimana hairei. Karino nangbu ngawrabro mina taraga uraga ngawre hainare niye lao tumlaro. Leima aina thabak tawrokliba ngasidi chahi 15 pura pharakle. Adubu asuk kuina thabak tawrokpagi mami amatasu aigi yumsida ngasi phawa taba udri. Furit kungraw maron ani suna amuktasu set chaba phanglaktri. Nangi nanada sana machet ama phawba yanbibasu ngamlaktri. Nongmatasu ahawba henjang amatasu thongduna icha singsi pijabasu ngamlaktri. Masiguma thabak mata sidabu amuk chingda transfer. Masidanine aina yamna nokninglibase leima. Panasu koirakle thabak tawroklibasi ai thabaksi toktoklageda. Ai toklageda saita yamna thawai chakna hairakpani. Hoi wafamdubudi yamna chumi. Leimana ingna kumlai makha tarai. Adubu yamlabasu yamdrabasu sarkargi thabak tawrubagi tha amamangi soidana tolok haibamdi hek lakli. Senfamduna menarakliba mayamsidi thabak toklagadi kamdau tarige. Thabak tawdaba mi asuk yam laisidi sibra haiba pensinsu kharadi marakani. Ibani changduna kana su nomba taredana. Amukta khanthabigo munna haujiki matamda pikpa chawba thabak ama phangba haibasi langkada hing tangmagum tanglabani. Nachasing matik chadriba phawbadangdi khara khangkisi chingda posting taba mi asuk yam laisidi leikhraga kanana khangba pangnung nungaijarambasu adu oiragana nang hek chatluro. Toma Maitei yamna sauna mafi kalamnaga puk hogakhi. Chingi ipak kulakpagi yumni. Leisa pakhang mayamna yomi. Oya tompa hayang iphan thokani. Makoi mayamna ya langnai. Magi apama pochai ojana mathang haptara lakpada laibiraknaba tamnarai. Madugi sel oina makoina ojada pide. Matangi chingi mahai marong mapot punaktuna ojagi mangna thamlai. Kanana thawmana nungsiba kanana chagi khoji. Kanana hakchang sabon. Kanana firon macha masu. Magi aningba apama tamnarai. Oja tombana madu pumba makoi maming mathaga loinana magi notebook ta isilli. Sida natana kungi kunjasingna makoi macha masu singbu atai tangi oja singna takpi tambibadagi hen hainanaba singnanaba khangnaba private tambibagi damak
Maman tangla kudon pot kayasu ojagi mafamda katlay. Mathangi ayuk anganbadagi hauna pangan faraba pakhang manga ipa khulakpana haibadagi pochai puduna Tamenglong tamna kongsalakle. Khong lambi aduna asum asukpa loktai umang wamang phauduna lakpana ayuki pung 10 tabada Tamenglong yaure. Imphal yauba gari amada ojagi pochai hapiramlaba tungda chinggi pakhang singdu ojabu bidai pirakle. Chahi 5 haukhre. Oja Toma Maitegi imung nongmagi mangal lakpa haurakle. Sel isang daba mawongda cheki yum macha ama tin kuptuna taru tanana sajaba ngamjare. Chingda posting tangaidagi magi thagi tolop loina lemle. Chathok chasinda Oja Tombana matangi pochai puthok pusin tawi. Chingdagi purakpa pochai magi nupina hai singna kaithena yoli. Tamdagi pusinkhiba pochai ima khulakpina ojagi damak phananaba sinbi sabi. Ima khulakpina Oja Tomabu yamna luna tawribagi maramdi makhoi amatta pokchaba macha nupadu ojana thawai hakchang yauna kanna honabibadagi metric thabada phajana pass tawduna Imphanda college tamkhre. Ojagi laman punsigi singam loi khanjariba ima khulakpi amadi ipa khulakpani. Telaba chahi khara sida olakliba Toma Maitegi imungi mawong matau kupna yenglaga noma kangsamuba manchi manakta silaktuna karino yamna hairei. Kangsamubuna khwaidagi chakpasi Toma Maiteina nungai khalakpa asini. Magi mathau Toma Maiteina kari tauri yengsinbani. Taibungo phagada khanana tawruba thabaktuna hena Toma Maitegi yaifaba oikhre. Madi chingda transfer takhibadagi ching tam lalol itik tawduna tolop lemja chaduna mayum makai lokcha singja lepsinkhre. Khara kuitharaklabadi sel jamna pakhalaktuna bot leke hairakpasu kanana khangba. Magi hanagi mafamduda mabu thunamak amuk transfer tawbihobuna aikhogi yaifaba oihoragani sahib. Phai mantrini yamna samna khumki ikui kuiduna Toma Maitei magi hanai skunda amuk transfer gi order thorakle. Ani suba wari macha siki mamingna lamaina koisilaklaba loibi chingsang masi amuka aroiba oina taminarasi. Kangluki irangna mikup ama phauba nungsa sor chaning tana honma phangjadraba chinggi ahal ama chautongi loktang sangtamna chensilai. Yongamdana mahak wanthakre lemai thakta chautona chensinduna mabu magi loktang singda pusinbire. Masado humangna pumchot chotle. Phana kuina laikannaraba tungda mahak gyan tarakhi. Loktang sangi ising punda yoklamba aingba ising glass ama pithai. Ahal adu masa khara tekhalakle. Ngayaktangi tungda mikhon khara tarai. Yengthokhibada chingmi khara makutta nongmai paiduna maikai adom tamlai. Thunamak ahandubu magi yempakna kupsinduna thambirami. Marok asomda chingmi ahal ama lakpra. Oh khunya asi phauduna ngasawai amadi chenkhibu ohowi. Kuire madi yamna tamnamnagani. Mabu tanage hairadi khara khunglei thubiyu. Makhoi thuna yangna khunya romda chenchatki. Ngayaki tungda ahalduna ichanupa nangbu laik haipra. Karigino ipa chithi pagadabra igadabra. Nate aina haipi paji khombiyo. Hai ai BA pass toba yamna kuire. Nangdi atum laik yamna tamlaka lau khoituna laipi padiki gra. Karidi upai leri ipa tolop chaba thabaksu phangde. Nangbu sarkargi thabak pambra. Pami yamna pami. Adu phanglaroi thajadre. Aina nangbu thabak hapirabadi. Karamna ipa. Nangti nupi thipra. Thidri ai thabak phangdrabadi nupi ju thiroi khali.
ꯀꯔꯤ ꯄꯤꯖꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯀꯅꯤ? ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯃꯤꯍꯧ ꯍꯜꯂꯒ ꯁꯦꯟ ꯍꯥꯠꯅꯈꯤꯕꯒꯤ ꯋꯥꯐꯝ ꯀꯌꯥ, ꯃꯁꯥꯃꯛꯀꯤꯁꯨ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯗꯝ ꯍꯜꯂꯕ ꯆꯥꯎꯇꯣꯟ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯤꯟꯐꯝꯗ ꯍꯟꯖꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯂꯧ ꯎꯕ ꯍꯤꯡꯈꯣꯜ ꯀꯣꯏꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯤ꯫ ꯃꯥꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯆꯤꯡꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯊꯕꯛ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯒ ꯆꯠꯁꯦ꯫ ꯂꯨꯄꯥꯗꯤ ꯂꯩꯅꯤꯀꯣ? ꯂꯨꯄꯥ ꯀꯌꯥꯅꯣ? ꯀꯔꯤ ꯊꯕꯛꯅꯣ? ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯆꯥꯎꯇꯣꯟꯅ ꯍꯪꯉꯤ꯫ ꯂꯨꯄꯥ 50,000 ꯄꯤꯌꯨ꯫ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯦꯔꯥꯅꯤ ꯑꯣꯏꯇꯛꯄꯅꯦ꯫ ꯁꯦꯜ ꯄꯨꯔꯒ ꯍꯧꯖꯤꯛꯃꯛ ꯊꯕꯛꯀꯤ ꯆꯦ ꯂꯧꯕ ꯌꯥꯅꯤꯀꯣ ꯏꯆꯥꯅꯨꯄꯥ? ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯕꯗꯤ ꯂꯨꯄꯥ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ꯫ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ? ꯃꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ? ꯀꯦꯔꯥꯅꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯂꯥꯛ ꯄꯤꯅꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯂꯨꯄꯥ 50,000ꯗ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕ? ꯃꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯏꯁꯪ ꯑꯃꯒꯤ ꯀꯦꯔꯥꯅꯤꯒꯤ ꯐꯝ꯫ ꯍꯟꯗꯛꯇ ꯇꯧꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯂꯧ ꯌꯣꯜꯂꯒ ꯄꯤꯈꯤꯕ ꯂꯨꯄꯥ 30,000 ꯊꯕꯛꯁꯨ ꯐꯪꯍꯧꯗꯦ, ꯁꯦꯜꯁꯨ ꯁꯨꯅ ꯍꯟꯇꯣꯔꯛꯇ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ? ꯍꯣꯏ, ꯑꯁꯨꯛ ꯌꯥꯝꯕꯗꯤ ꯃꯥꯡꯍꯟꯈ꯭ꯔꯒ ꯁꯦꯟꯐꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯟꯊꯔꯨꯕ ꯌꯥꯗꯦ꯫ ꯄꯥꯝꯂꯕꯗꯤ ꯆꯠꯄꯤꯁꯤ ꯏꯆꯥꯅꯨꯄꯥ, ꯊꯦꯡꯊꯔꯕꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯃꯤꯅ ꯁꯣꯏꯗꯅ ꯃꯨꯟꯕꯤꯈꯤꯅꯤꯀꯣ꯫ ꯆꯠꯁꯤ ꯏꯄꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯤ, ꯑꯩꯒꯤ ꯏꯄꯥꯒꯁꯨ ꯉꯥꯡꯅꯁꯤꯀꯣ꯫ ꯑꯗꯨꯝ ꯊꯦꯡꯀꯅꯨ ꯏꯆꯥꯅꯨꯄꯥ, ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯕꯅꯦ, ꯃꯇꯣꯝꯗꯁꯨ ꯑꯣꯏꯕꯤꯕꯅꯦ꯫ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯊꯕꯛ ꯑꯁꯦ ꯅꯪꯒꯤꯗ ꯆꯪꯕꯤꯕꯅꯦ, ꯑꯩꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯕꯤꯗꯕꯅꯤꯀꯣ꯫ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯥꯟꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤꯀꯣ ꯏꯆꯥꯅꯨꯄꯥ꯫ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯉꯥꯏꯉꯝꯗꯅ ꯉꯥꯡꯂꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯇꯨꯡ ꯏꯜꯂꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯇꯣꯟ ꯃꯄꯥ ꯃꯆꯥ ꯇꯥꯟꯅꯔꯦ꯫ ꯆꯦ ꯆꯥꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯑꯍꯟꯗꯨꯗ ꯁꯤꯟꯅꯔꯦ꯫ ꯆꯤꯡꯃꯤ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯨꯗꯤ ꯏꯆꯥꯅꯨꯄꯥ, ꯑꯩ ꯍꯥꯟꯅ ꯆꯠꯄꯤꯒꯦꯀꯣ꯫ ꯅꯍꯥꯛ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯃꯃꯥꯡꯗ ꯄꯨꯡ 12ꯗ ꯎꯅꯁꯦ, ꯁꯦꯜꯁꯨ ꯁꯨꯅ ꯄꯨꯔꯛꯂꯣ꯫ ꯅꯪꯒꯤ ꯊꯕꯛꯀꯤ ꯑꯣꯔꯗꯔꯒ ꯈꯨꯠꯁꯤꯟꯅꯁꯤꯀꯣ꯫ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯞꯄꯤꯒꯦ, ꯇꯨꯒꯤ ꯑꯩ ꯆꯠꯄꯤꯒꯦꯀꯣ꯫ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯦ, ꯊꯥꯖꯕ ꯄꯣꯛꯄꯅꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕꯤꯕꯅꯦ꯫ ꯇꯨꯅ ꯅꯪꯒꯤ ꯑꯣꯏꯅ ꯄꯤꯕꯤꯅꯤꯡꯕꯅꯤꯀꯣ, ꯑꯄꯥ ꯆꯠꯄꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯃꯤ ꯑꯍꯜ ꯑꯗꯨ ꯆꯦ ꯆꯥꯡ ꯄꯨꯝꯕ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯃꯄꯥ ꯃꯆꯥ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯋꯥ ꯑꯃꯠꯇ ꯅꯦꯅꯥ ꯇꯥꯅ ꯉꯥꯡꯅꯐꯝ ꯈꯪꯗꯅ ꯍꯦꯂꯣꯏꯅ ꯄꯨꯔꯕ ꯃꯤꯒꯨꯝ ꯁꯦꯜ ꯆꯨꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯡꯒꯤ ꯋꯥꯅꯣꯝ ꯁꯦꯟ ꯍꯟꯇꯣꯔꯛꯄ ꯈꯔꯗꯨ ꯌꯣꯝꯁꯤꯜꯂꯒ ꯃꯄꯥ ꯃꯆꯥ ꯏꯝꯐꯥꯜꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄꯗ ꯆꯥꯎꯇꯣꯟ ꯃꯄꯥ ꯃꯆꯥ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯃꯥꯡꯗ ꯊꯨꯡꯂꯔꯦ꯫ ꯔꯤꯛꯁꯣꯗꯒꯤ ꯀꯨꯝꯐꯥꯠꯇ꯭ꯔꯤꯉꯩ ꯆꯤꯡꯃꯤ ꯏꯄꯥꯗꯨꯅ ꯉꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯦꯡꯄ꯭ꯔꯥ? ꯅꯈꯣꯏꯒꯤ ꯊꯕꯛꯀꯤ ꯆꯦꯅ ꯅꯈꯣꯏꯕꯨ ꯉꯥꯏꯄꯤꯔꯦ, ꯆꯪꯁꯤ ꯑꯦꯁꯣ ꯁꯥꯍꯦꯕꯀꯤ ꯀꯥꯗ꯫ ꯆꯥꯎꯇꯣꯟ ꯃꯄꯥ ꯃꯆꯥ ꯍꯨꯃꯥꯡ ꯀꯥꯡꯏ, ꯃꯪꯒꯨꯝꯅ ꯊꯣꯛꯏ, ꯃꯈꯅꯥꯎ ꯈꯔ ꯀꯪꯕꯒꯨꯝꯅ ꯇꯧꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯆꯤꯡꯃꯤꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯃꯉꯛꯇ ꯄꯪꯅꯣꯝꯗ ꯅꯣꯝꯃꯤ꯫ ꯔꯤꯛꯁꯣꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯔꯞ ꯆꯪꯃꯤꯟꯅꯈꯤ꯫ ꯇꯣꯝꯄꯤꯡ ꯑꯦꯁꯣꯒꯤ ꯀꯥꯗꯅꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯟꯆ ꯃꯇꯝ ꯑꯣꯏꯕꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯆꯠꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯦꯁꯣ ꯁꯥꯍꯦꯕ, ꯑꯩꯒꯤ ꯃꯤ ꯄꯨꯔꯛꯂꯦ꯫ ꯑꯣ, ꯐꯝꯕꯤꯌꯨ꯫ ꯑꯦꯁꯣ ꯁꯥꯍꯦꯕ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯅ ꯎꯏ꯫ ꯑꯆꯤꯟꯕ ꯊꯧꯒꯥꯏ ꯃꯔꯛꯇꯒꯤ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠ ꯑꯅꯤꯅ ꯅꯥꯇꯣꯟ ꯅꯈꯥꯡꯗꯒꯤ ꯅꯥꯟꯊꯈ꯭ꯔꯒꯦ ꯂꯥꯛꯅꯔꯤꯕ ꯑꯅꯣꯛꯀꯤ ꯐ꯭ꯔꯦꯝ ꯃꯊꯛꯇ ꯐꯥꯎꯒꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ, ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣꯔꯥ ꯆꯥꯎꯇꯣꯟ ꯍꯥꯏꯔꯤꯕꯁꯦ? ꯑꯍꯣꯏ ꯁꯥꯍꯦꯕꯄꯨ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯅꯦꯀꯣ, ꯑꯍꯟꯁꯤꯒꯤ ꯀꯣꯇꯥꯅꯤ, ꯉꯔꯥꯡ ꯀꯥꯏꯈꯤꯕ ꯁꯔꯀꯥꯔꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯃꯟꯇ꯭ꯔꯤꯅ ꯀꯟꯅ ꯍꯥꯏꯕꯤꯕꯗꯨꯗ ꯈꯥꯛꯄꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕ ꯉꯁꯤꯒꯤ ꯄꯣꯁ ꯑꯁꯦꯀꯣ, ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯥꯛ ꯑꯣꯏꯕꯤꯒꯗꯕ ꯄꯥꯈꯪꯗꯨꯅ ꯁꯤꯔꯝꯗꯕ ꯊꯣꯛꯂꯕꯗꯤ
ꯅꯪꯅ ꯂꯨꯄꯥ ꯀꯧꯊꯣꯡ ꯄꯤꯔꯕꯁꯨ ꯐꯪꯂꯣꯏ꯫ ꯃꯥꯒꯤ ꯃꯌꯥ ꯑꯣꯏꯒꯗꯕ ꯄꯥꯈꯪ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡꯗ ꯁꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯅꯤꯡꯗꯕ ꯑꯍꯟꯅꯤꯀꯣ꯫ ꯑꯣꯔꯗꯔꯁꯤ ꯅꯝꯒꯗꯕ ꯃꯥꯒꯤꯁꯨ ꯋꯥꯠꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯅꯔꯥꯏꯕꯛ ꯐꯕ ꯅꯠꯇꯕ꯭ꯔꯣ? ꯁꯥꯍꯦꯕ, ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅꯤ, ꯃꯔꯥꯏꯕꯛ ꯐꯕ ꯃꯤꯗꯤ ꯏꯅꯣꯝ ꯅꯣꯝꯗꯅ ꯏꯁꯣꯔꯅ ꯍꯦꯛꯇ ꯄꯤꯕꯤꯕꯅꯤ꯫ ꯁꯦ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯁꯤꯒꯅꯦꯆꯔ ꯇꯧꯔꯣ ꯁꯤꯗ꯫ ꯍꯌꯦꯡ ꯉꯟꯇꯥꯅ ꯖꯣꯏꯅꯤꯡ ꯔꯤꯄꯣꯔꯠ ꯄꯤꯔꯣꯀꯣ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯣꯡꯉꯤ, ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯅ ꯁꯣꯏ ꯇꯧꯏ꯫ ꯆꯦꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ꯫ ꯅꯨꯡꯉꯥꯏꯕꯅ ꯃꯤꯂꯨ ꯏꯔꯥ ꯏꯍꯧꯔꯛꯏ꯫ ꯆꯦꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯄ ꯁꯦꯜ ꯃꯄꯨꯟꯗꯨꯃ ꯂꯥꯏꯒꯨꯝꯂꯕ ꯆꯤꯡꯃꯤ ꯑꯍꯟꯗꯨꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯑꯍꯟꯗꯨꯅ ꯃꯥꯕꯨ ꯄꯨꯟꯁꯤ ꯇꯨꯂꯣꯏꯅ ꯄꯥꯟꯅꯅꯕ ꯑꯥꯁꯤꯔꯕꯥꯗ ꯄꯤꯔꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯨꯄꯥ ꯂꯧꯕ ꯄꯥꯝꯗꯔꯦ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯕꯨ ꯇꯝꯄꯥꯛꯀꯤ ꯃꯧ ꯑꯣꯏꯍꯟꯕꯤꯌꯣ꯫ ꯃꯥꯕꯨ ꯆꯤꯡꯁꯥꯡ ꯂꯥꯃꯩꯒꯤ ꯇꯥꯡꯀꯣꯏ ꯑꯣꯏꯒꯗꯕꯗꯒꯤ ꯀꯟꯕꯤꯌꯣ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫